Krumjari, Northeast Window na Sandok sa Banumidang Waramgi Manipuri Pao meeting tabiriba punamapu taram na okjari. Ngasi Imphal da phone kiba huye lampaw amadi na Harol gi thawdangi editor gi ayaba lawjaraga. Maruiba pausing pathokjari ahanbada local news pathokjari. LPG amasung tanker singi steering paidabagi khongjang handokre oil pump singi hanglagani. Ngasi tanker chamaga kuntharom laklagani. Mamang thagi tara mangada Manipur petrol diesel kerosene amasung LPG pushilakliba tanker singi association singna chief minister 𝐋𝐢𝐯𝐞 numit adudagi hauraga numit tara mangani gi matam piduna Imphal Jiribam lambi national highway kuntraga tareta security convoy na ngak senbasu illegal oiba mawongda tanker singdagi sen munbagi thabak chatha handanaba memorandum ama pisinkrabasu lengaki maikaidagi masigidamak mathau taba thabak sing lokhalakte haiduna haukiba irai numitagi hauraduna LPG amadi tanker gi association singna steering hill down stride changsilakibadu khudaktagi handokle haina LPG amadi tanker association taragi mihut singna punna khudye piba cherol amana phongdokle cherol asina hai mamang thagi kuntha mathoida consortium of Manipur petroleum product fraternity return outlet dealer LPG distribution and drive association gi core committee gi changsilakhiba steering hill down stride adu khudaktagi handokle khongfam asi chief minister na pirakpa thajaba amasung home amadi CAF NPD loishangna hozik leiriba HOP asina matangira kupna khanabaga loinana revise tawduna state project ta ngapigani graduate ta phonglaga tungkoinagi oiba extension gi mayokta loisin waronsin ama purakna ba thabak paikhalakpadagi lawrakpa khongthangni haidi maram asina petroleum products singi distribution gi normal service sing thau thaba amasung thadabana chingba sing mari leinaba point sing da hauragani haidi cherol acid AMPPTA MMBTA amadi president AMPHA gi president AMBPD TA gi president IOCLEOI direction gi member AMPPDA yauna AMBTA gi secretary AMPPDA gi general secretary NEDAM gi secretary HPCL gi direction association gi convener amasung AMPBD TA gi general secretary na punna khudyak pibani cherol asina changsilakhiba khongjang asida miyamna support tawbirakpa amasung khudong chadaba khangbi khibagi damakta su tawbimal khangba ulagli panba yabadi mamang thagi tara manga da chief minister da pishin khiba memorandum adu da thakiba numit tara manga ni gi matam adu haukiba sangol se numita loikrabani numit tara manga ni gi matam loidungai gi mangoina na yumsa kaishin numita lenga ki authority singa LPG amadi tanker singi diligent amaga wari sanaduna khana neina khibani amasu national highway singda illegal tax lawbagi mayokta mathau taba thabak laukhatnaba amasu thawong asi amuk hanna tawhandanaba tax ki law ama semnaba suggestion forward tawkhibani mifam asi pangthoktuna khanakhrabasu nakal ani gi marakta yasinaba puraktabadagi haukhiba irai numitagi steering hill down stride changsilakhibani khongjang asi changsilakpadagi ngarang nungthel chief minister 𝐻𝐸𝐯𝐞 chair lauduna mahaki cabinet hall da pangthokhiba mifamda demand asigi matung ina commissioner na chairman oigadawriba coordination committee ama semaga loinana hojik chatnariba HOP revise tawduna semdoklaba state gazette phongba amasung home department P high school na security convoy singna sathok chashin tawbada yengsinba nodal officer ama hapchinba na chingba yauna point manga da nakal ani na yana khibani ngarang yana khibagi matung ina ngasi LPG amadi tanker association singi core committee gi makhoi gi khongjang asi khudaktagi handokle amasung mahausagumna petroleum products sing pibagi normal service ka loinana thau thaba amasung thadabagi thabak sing mari leinaba point khudimakta hanjillagani haina phongdokhibani nakal ani na yana khibagi matung inna ADGP na thokpa cherol amada IGP na nodal officer oiragani mahakna security arrangement sing yengsilagani aduga district singi sub nodal police commander singna mahaki mating pangani nodal officer singna tha amada yamdrabada amurak highway paringda chatliba convoy gi movement review tawgani amasung mathau taraklabadi stakeholder singa khana nainagani hairi
District S P-singnasu leiriba SOP asi chekshina ngakani mathau tauriba CAPF personnel punamakta ningthizaba briefing taugani maru oina Kamjingrondagi civil law amasung Makrudagi all Kafundai faubagi saruk singda police ki officers singna matik chaba team single loinana station tauragani masingna mai pakna mafam asida domination taubaga loinana illegal oiba thawang punamak thohandanaba ngamlagani hairi CAPF amasung Assam Rifles ka loinana sel munba kihan khanghanba amasung mi fadok phajin tauba yauna thohaningdaba thodok sing thohandanaba mathau taba security gi thabak sing laukhatlagani haina phongdorakli Charak sida ngasi numidang wairam pung 3:13 tarakpada pauche asina Jiribam police tagi fangba report singi matung inna hairiba pungpham asi fawbada Jiribamda LPG amadi tanker yauna loaded truck chatruk ki mathakta panduna lairi masigi manungda petrol diesel tanker yankhai amasung LPG gi bullet kuntraga manga rom yauri punna tanker humfutara manga rom damak oirabasu Jiribam tamna thauzilaklaga khamna bagi space leitabadagi thengnariba Jirigam romda paliba singi maraktagi su tanker kharangasi numidang lokhatluraga hayeng Imphal tamna loaded truck sing CRPF Kamboy anina putoka dauriba asida yahalakani punna LPG tanker chamaga kuntra rom yawakpa yai haina panari hairaki LPG amadi tanker association singna steering hill down gi khongjang sin kibadagi mamang thagi kuntra mathoidagi ngasi fawbada numit humni security gi convoy laikide numit humni chupna convoy lairaktraba matungda hayengi oina Jiribamdagi Imphal fawbagi dama convoy ani thawrang taure hairi Chief Minister ne state ki thakta nasa mukta yuva for Bishit Bharat Sankaf Abhiyan thodokre Manipur da tholiba irang sing asigi justice lengak na soidana fanghangani amadi thajadanaba leiriba khudima kohanaba lengak na achoba thodang laugani haina Chief Minister 𝐻𝐸𝐸 phongdokre wafam asinga si Manipur University ge auditorium da state ki thakta nasa mukta yuva for Bishit Bharat Sankaf Abhiyan hawdokpagi thoramda saruk yaraduna phongdokhibani thoramgi manungchana Prime Minister Narendra Modi na leibak asigi naha singi virtual mota wari watai sanabagi thoram amasung thoram asida saruk yakiba singa punna yengminaki India lenga ki Ministry of Youth Affairs and Sport ki meeting makhada Manipur University gi 𝐻𝐸𝐸 Selna State 𝐻𝐸𝐸 Selga khusamnaduna sillaga pangthokiba thoramduda Chief Minister 𝐻𝐸𝐸 haikibada British Bharat lising aniga nimfuga taret ki pandamsi fangnaba honabada laibak sida leiriba naha singi achoba thodang lei maram aduna thodang sing Manipur gi naha singsu angamba thakta lauduna saruk yana ba honasi madugi damak aikhoigi honajam riba naha sing mayai ka ba chinjak tagi lapna leiba haibasi tangai fadaba oiri haiki Chief Minister na makha taraduna Manipur da chahi ahum hena thokliba irangsi loishinna ba honabada Kauthokpa amasung ngakpibagi wakhalon chenba mathau tai masina chakhatpa Manipur amagi lambida changsilakpa ngamgadawribani thokriba thodok sing thamoinungda aduma fumduna leinarabadi chakhatpa Manipur ama oiba ngamloi lengak sina irang siga mari leinana achumba wayen purakani amadi thajanadaba leiriba sing ko hannaba leptana honagani amaromda irang sigi chaitheng fangliba mipum khudimakta pangba yaba mateng pangnaba lengak no honari haina su phongdokhi Thawangi manung channa saruk yakiba singi drug free India ama oihanabagi damakta wasak lominaki ngasigi thoramduda Manipur University gi BC in charge Professor R.K. Hema Kumar Register Professor M. Premjit LSS Cell gi Thaupuba Singh Faculty Member Singh 𝐻𝐸𝐸 Balantia Singh amadi mahairoi kyasu saruk yaki
ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒꯤ ꯃꯩꯅ tumna ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝ ꯑꯍꯨꯝꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯑꯍꯨꯝ ꯁꯥꯒꯅꯤ ꯍꯥꯏꯔꯕꯁꯨ ꯑꯅꯤ ꯈꯛꯇꯃꯛ ꯁꯥꯔꯝꯂꯦ ꯃꯃꯥꯡ ꯊꯥꯒꯤ 11ꯒꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ PS ꯅ ꯀꯣꯜꯂꯤꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯂꯥꯟꯖꯦꯟ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ IDPꯒꯤ ꯌꯨꯝ 6 ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯕꯗ ꯌꯨꯝ ꯑꯍꯨꯝ tumna ꯆꯥꯛꯈ꯭ꯔꯕ ꯑꯇꯣꯞꯄ ꯌꯨꯝ ꯑꯍꯨꯝꯅ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯃꯍꯥꯛꯀꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ tumna ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯍꯨꯝꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯌꯨꯝ ꯑꯍꯨꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯌꯨꯝ ꯑꯅꯤ ꯈꯛꯇꯃꯛ ꯁꯥꯔꯝꯂꯦ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯡ ꯊꯥꯒꯤ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:1 ꯇꯥꯔꯛꯄꯗ ꯄꯥꯎꯆꯦ ꯑꯁꯤꯅ MLA ꯃꯁꯥꯒ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯩ ꯆꯥꯛꯈꯤꯕ ꯄꯨꯟꯅ ꯌꯨꯝ ꯑꯍꯨꯝꯅꯤ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯌꯨꯝ ꯑꯍꯨꯝ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLAꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝ ꯑꯍꯨꯝ ꯁꯥꯅꯕ ꯆꯦꯛ ꯅꯨꯡ ꯑꯃꯗꯤ ꯂꯩꯉꯣꯏꯅ ꯆꯤꯡꯕ ꯌꯨꯝ ꯁꯥꯐꯝꯁꯤꯡꯗ ꯄꯨꯔꯛꯄ ꯍꯧꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯥꯒꯠꯄꯁꯨ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯄꯥꯎꯆꯦ ꯑꯁꯤꯅ सागनी हाइकिबा युम अहुम असी मसिंग सुना सारब्रा नत्रगा युम कया सारबगे हाइबगी खोंगुल लीरुबदा मैना तुमना चाख्रबा युम अहुमगी मनुंगदा लाइटोंजम ओंबी नुक्सितोंबी चही यांखै मपुरोइबा लेखिद्रबा एल रामेगिना फाउंडेशन हौबा लोयरबा मतुंगदा मसिगी मथक्ता फगलांग खाबगी थबकसु तंखाई फानिंगचित यौना मिस्ट्री सिंगना सागत अंबा थेंगनकी अदुगा लाइटोंजम सनाथोगी युमना चेकना फाउंडेशन हौबा लोयरगा फगलांगी सरुक हापकतकदबा वाटलमखी नौना सागलिबा युम अनीगी मनुंगदा मसामकसु फुटबॉल सानरोय ओइना हौरखिबा एल सनाथोय अपोपा एल कुवेरगी मिंगदा फाउंडेशन फाउबा हौबा लोयरमलबा युम असिसु सुपनदगी का अहुंगी युम ओइरमखी मतंगसिदा पनबा याबदी कुकी लमहेनबा सिंगना मै थादोक्ट्रिङैगी ममांगदा एल सनाथोगी मयांबा अनि राजेश अमसुंग राहुलगा पुन्ना मचिन मनाव अहुंगी इमुंगसिंग युम अनिदा लैरखिबनी युम अनिमक मैना तुमना थादोक्खिबनी अदुगा MLA गी माइकेदगी सेल पुथोक्तुना साबा हौगलक्लबा युम असिना सुपनतंगी अमनी अमसुंग मसिगी मनुंगदा लैगदबा कासु अहुं खक्तमक ओइरमखी मरम असिना मै थादोक्ट्रिङैगी ममांगदा तोंगान युम अनिगी मनुंगदा अमदा सनाथोय अमसुंग राजेश की इमुंगसिंग लैरगा युम अमदना मयांबा राहुलगी इमुंग मियोयसिंग लैरखिबनी थौदो असि थोख्रबा मतुंगदा युम अमा खक्तमक सागलक्लिबा असिदा मचिन मनाव अहुम हानगुमना लैमिन्नबगी खुदोंचाबा फंगद्रा हाइबगी वाहंग हौरी अनौबा युमफमसिंग असि सागतपगी मतंगदा पाउचे असिगा वारी सानबदा MLA ना युम सागदौरिबा मिस्ट्री सिंगी युमबुसिंगदा अपांबा मतुंग इन्ना नेक्चगदबनी हाइबा वाफम फावबा फोंदोक्खिबनी युम अहुम सागनी हाइख्रबा मतुंगदा ngasi nungtil फावबदा युम अनि खक्तमक सागतलमनिबा असिसु अनिमकी सागतपगी चांग मानरमदबा मपुंग फाना लोइसिनद्रिङै खांतपता मथौ ताबा मचाक लैरक्तबदगी लेपखिगदौरिब्रा हाइबगी चिंगनबसु पोकनाहले युम अहुम सागनी हाइरगा अनि खक्तमक सारंबा थेंगनबदगी असेंगबा अमा खंगदोंगनबा ngasi नुंगथेल पुंग 4:2 तारकपदा पाउचे असिना MLA दा टेलीफोन तौरुबदा पाइखलखिदे पनबा याबदी थौदोक थोकिबा नुमित अदुगी मसिंग यामलबा कुकी नुपा सिंगना नगा फुरुपता चंगसिनखिबा इकोनॉमी ब्लॉकेट पु यानिंगदबा फोंदोक्तुना रैली चटपगा लोइनना वाकत खोंजंग चंगसिनखिबनी खोंजंग सिंग असि चंगसिलेंगैगी चेरक्ता कुकी लमहेनबा नहा खरना लैमखोंग चिंगमांगी मैतेगी युम 6 मै थारंबनी युम सिंग असिगे मनुंगदा थिंगुजम लैरित मपुरोइबा लैखिद्रबा TS टोंबा कांगुजम गुनी मपुरोइबा लैखिद्रबा एल सनाजाउबा याउना मियोय अहुंगी युम अहुमदी मैना तुमना चाखौतबनी MLA गी माइकेदगी टेलीफोन रिसीव तौरखिदबना महाना युम अहुम सागनी हाइना फोंदोख्रबा अनि खक्तमक सारंबगे चपचाबा मरम खंबा ngमखिद्री मथंगदा नेशनल न्यूज अमु पाथोक्चरी
Assam da ichaw mayong nadanaba IIT expert sing tanagadawri laibak asigi North East ki state nipan gi manungda chahi khudingi nongju tha lakpada khwaidagi sathiba mawongda ichaw mayong naduna misimina kaya mayok na haliba Assam gi fibam asi amuk hanna thengnadanaba Indian Institute of Technology gi expert amasung professor singi mateng lauragani haina Chief Minister Hemanta Biswa Sarmana lauthokre numit kharani gi mamangdagi Assam gi mafam kharada ichaw mayok naraklaba matung ngasi Chief Minister masamang na ahanba oina Divugarda chattuna ichawna thohanba amang ata amasung turel khongban singi fibam yengsinkre Assam gi ichaw asi Divugar khakta natana Sivasagar amasung Charai Diona chingba mafam singdasu mayok naribani Brahmapur Turen amasung masigi Intin Farm singi turel khongban changsinlakpadagi thodok sing mayok naribani ising ichawgi fibam review tawraduna Chief Minister na Chabuwa constituency gi yauna mahaki numit marini gi khongjata ahanba oina ngasi Upper Assam gi mafam sing yengsinki mahak na hak thengnana Balijan Pukhurizan Dizan amasung Ramoriana chingba Turen khongban Kingtharakpa singsu yengsinki ising ichawgi fibam yengsilaba matungda thodok sing asi amu hanna mayong naraktanaba IIT gi expert sing tanaragani masigidama Assam lenga ki mari leinaba loisangna lupa crore marifutara gi senpham amasung propose tawkhre hairi NEET UG counseling August Mari Academy section September Nipandagi Hauragani Medical Counseling Committee na NEET UG counseling schedule Puthoki Bagaloinana All India quota gi Makada MBBS Amadi Atopa Undergraduate Medical Counseling gi admission taunabagi ahanba round gidama counseling tha asigi mari dagi hauragani amasung state quota seat singina tha asigi tarahumdoi da hauragani haina fongdokre MCC na makha tana fongdokibada kumjali singaniga kuntaru amadi kuntare ki academy section mathang thagi Nipandagi hauragani NEET UG gi exam mai pak pangamlaba mahairoi singna counseling gi damak tha asigi tarani thoigi nungthil pung ahum fawba register tawba yagani register tawaba matungda tha asigi taruk tagina tarahumdoi fawbada mahairoi singda makhoina tamningba mafam khanjabagi khudong chaba pigani amasung tha asigi tarahumdoi dagi tara taruk fawbagi manungda seat allotment ki process satharaga aroiba result tha asigi taratareta lauthokani masa masana pamjaba seat fanglaba mahairoi singna makoida piriba college sing aduda tha asigi kunithoi fawbagi manungda report tawgadabani counseling gi ani super round da tha asigi kunmari dagi September ani fawba aduga ahum super round mathang thagi taradagina taraga nipan fawba chathagani state quota seat singi counseling na tha asigi tarahumdoi dagi kunithoi fawba chathagani mahairoi singna tha asigi kunipan fawbagi manungda report tawgadabani hairi Ayekpa India gi map ta awang nongpo ki saruk yauram dabada boxer Roflina na yaning daba fongdokre Scotland gi grass ground da pangthok liba Commonwealth Games listing aniga kuntarukta nupi gi kg mari humfutara manga gi boxing da silver medal fangkrabi Assam gi boxer Roflina Bogohen na grass ground da laiba Indian restaurant amada changlubada restaurant asina
ꯀꯁꯇꯝꯁꯤꯡꯗ ꯄꯤꯕ ꯅꯦꯞꯀꯤꯟꯁꯤꯡꯗ ꯌꯦꯛꯂꯝꯕ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞꯇ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯁꯔꯨꯛ ꯌꯥꯎꯔꯝꯗꯕꯒꯤꯗꯃꯛ ꯂꯣꯚꯂꯤꯅꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯁꯇꯔ ꯁꯤꯡꯍ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯅ ꯅꯦꯞꯀꯤꯟꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯌꯥꯎꯗꯅ ꯌꯦꯛꯄ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞ ꯄꯤꯔꯤꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯊꯧꯁꯥꯕꯤꯗꯕ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯍꯜꯂꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯂꯦꯠꯐꯣꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯕꯣꯛꯁꯤꯡ ꯐꯦꯗरेशन ऑफ इंडियागी माइकैदगिसु रेस्टोरेंट असिना चथरकलिबा थवोंग असिगी मायोक्ता अकनबा मओंगदा यानिंगदबा फोंदोरकपगा लोइनना मरी लेनबा ऑथोरिटी सिंगना अथुबदा मिटयेंग चंगबियु हाइनसु अपील तौखि। लोशिलकपदा इंटरनेशनल न्यूज अमुक पाथोकचरी। हीट वेव न यूरोप की मरु ओइबा तुरेन सिंग कंक्रे ललोन इतिक चाउना सिंगनबा ओइहले। यूरोप ता मायोकनरिबा हीट वेव ता लैबाक सिंग अदुदा चेलिबा मरु ओइबा तुरेन सिंग कंखिबगा लोइनना ललोन इतिकी थबक सिंगदा चाउना सिंगनबा ओइहले हाइरी। यूरोप की अचौबा इंडस्ट्री सिंग हीट वेव न मरम ओइदुना मथौ लेपखिबगा लोइनना मियामगी पुंसी महिंगदा चाउना अहोंगबा लाकपगी ओइथोकपा लैरे हाइनसु थाजबा याबा पाउ अमना फोंदोरखरे। यूरोप ता चेलिबा अचौबा तुरेन सिंगी मनुंगदा अमा ओइरिबा राइन अमसुंग डेनु तुरेनगी इसिंगी इमाई हीट वेव ता मरम ओइरगा खंगहन हंथखिबदगे अचौबा इंडस्ट्री सिंगदा चंगबा मचाक मतुम सिंग पुथोक पुसिन तौबदा अचौबा सिंगनाबा अमा ओइहले हाइरी। तुरेन सिंग असिगी इसिंगी इमाई सिंथनिंगाई ओइना हंथखिबा असिना इंडस्ट्री दा चंगबा केमिकल थाउगी पोथोक अमसुंग अतोपा पोचंग सिंग पुथोक पुसिन तौबदा चाउना अकाइबा पीबगा लोइनना तुरेलगी इसिंग इमाई हंथखिबना नोंथक अमसुंग लैखागी लंबिदा ललोन इतिक अमसुंग इंडस्ट्री दा चंगबा पोथक सिंग पुथोक पुसिन तौबदा ममन हेनल लौनरे हाइरी। साबगी चांग नोमा नोमागी हेंगलकपना मरम ओइदुना फ्रांस तगी हजरी फावदा लैवा तुरेन मपांदा लैवा रिस्टर सिंगी पावर जनरेशन सिंगदा मथौ लेपखिबना मरम ओइदुना इंजिन गी ममन खवांग वांखलखरे अमसुंग नोंपोक थंगबदा लैवा यूरोपियन अमसु लैबाक सिंगी सेमिलोन का हेना सोक्सिन हले महौसागी खल कारकपदगी फ्रांस अमसुंग स्पेन गी पाक्तकनना लानमै चाकलबा असिना यूरोप कंटिनेंट साबगी चांग का हेना वांखलखी। जुरिक लैवा टेक्नोलॉजी इंस्टीट्यूट की डिपार्टमेंट ऑफ एनवायरमेंटल सिस्टम साइंस की लेक्चरर डोमिनिक चुमाहाना मियोइबना थोहनबा खुसेमगी का हेना साबा असिना इकंग मायोकना हनबगा लोइनना नोंग ताबगे चांग वालकपगा असिना हेना तमथिबा इकंग मायोकनादुना मखा ताना साबगे अवाबा मायोकना खिगनी हाइरी। साउथ जर्मनी अमसुंग स्विट्जरलैंड की मरक्ता जहाज चथोक चसिन तौबगी यामना मरु ओइबा मफम अमा ओइरिबा राइन तुरेन की मसा अमा ओइरिबा कूफ की इसिंग इमाई सेंटीमीटर दा 15 दा हंथखिबगा लोइनना कुमजा इंग 2019 दा मायोकनखिबा इकंग अदु यौरकले हाइरी। पेरू की नास्का लाइन दा प्लेन कायबदा लंकोइबा मियोय 13 अमसुंग क्रू मेंबर अनि सिखरे। पेरू की नास्का लाइन दा टूरिस्ट प्लेन अमा कायबदा मियोय 13 सिखरे हाइना पेरू लेंगाना फोंदोखरे। लेबाक अदुगी मिनिस्ट्री ऑफ ट्रांसपोर्ट एंड
communication a phongdokibada tourist plane aduda German, Italian amasung Spanish lamkoiba taramathoi tongki amasung crew member anisu yauki hairi plane adu Nazca line dagi kilometer 18 rom lappa Nazca city dagi kilometer 3 rom lapna leiva Socosta pokhai kibani Cessna Caravan C208 haina mingthonba air flight adu Peruvian Airlines technology amasung numit ungba matungda pung 12:10 rom chatpa matamda Pisco airport tagi paikhat kibani chawrakna numit ungba pung amarom tabada crew members singna aeroplane adugi fibamda ahongba laire haina report tawakhraba matungda radio contact mangkibani haina transport ministry gi maikaidagi phongdorakhi aeroplane adu kai kibadagi mai chakhibaga loinana kanbangam kibagi thakta laiki haina su Peruvian broadcast RPP na report tawakre firefighter amasung municipal police officers singna thodok thokphom aduda sangsinduna mai adu muthatuna plane adu tongiba miyoi sing adu kannaba honaki plane adu matau karamna kai khibano haibadu khangkidabaga loinana lengangna ningthijanaba thabak chathaki Nazca line asi leibak adugi kha thangba sarukta leiba desert ki mafam amada oibada natana langkoiba singna lakpa ningthijaraba mafam ama oiri Indonesia da ferry mai chakre miyoi ma sikre nimfugama thoina thiba khangdri Indonesia gi Madura East mipuba ferry ama mai chalak padagi maduda tonglakhiba passenger manga sikre amasung nimfuma thoina thiba khangdana lairi hairi leibak adugi rescue team na paktak na mi kannaba amasung thibagi thabak chathaduna maraibak thiba miyoi sing adu kannaba hotnari hainasu authority gi maikadagi phongdokre Indonesia gi Source and Rescue Agency na phongdorakpa paudam amagi matung inna ferry aduna passenger amasung crew member chaniga humfuma thoi puduna chatkibani ngasi numit yungba matung phawbada rescue team na miyoi chaniga kunmanga kanbangamkhre amasung thiba khangdana leirakhiba miyoi sing adu thibagi thabak makha tana chathari hairi ferry adu is Java province ki Sarayangdagi South Sulawesi gi Makassar fawba chatnaba hotnaringaida Madura ithak manakta mai chakhibani hairi mai chakhiba ferry adu da tongkhiba miyoi sing adu asoi angam yaudanaba kannabagi damag rescue operation chathabada laingangna jahaz kya sizinaki hairi haukiba chahi gi July thada ferry ama mai chaktuna miyoi ahum sikhiba amasung chamaga yangkhaina kankraba matungda handaki asina ahanba thodokni hairi Haukiba chahigi July mapanda North Sulawesi province da KM Barcelona 5 kauba vessel adu passenger kunganipan rom puduna chatkibani amasung Manado da mai chakhibani hairi mamang chahigi ferry mai chakhiba adu Indonesia gi Puwari da khwaidagi tamthina ferry mai chakhiba amasung Melitram da accident ni haina longnari kumjali singani ga kunithoi gi Metsu Molucasi da KM Karan Inda haina mingthonba ferry ama mai chakpadagi passenger amasung crew member mathai hingnaba isingda chongthaki hairi Matangsida Northeast Window na sandok chaba numidang wairanggi Manipuri Paulo Shinjari mid eng tabi ribo punamapo amuka hana kurumjari.